mayambu ahanba maktada Manipuri wari yumjauna mayambu amuka hana punemjari ngasi su aikhoina mayam kidamakta ni haidana phol hora story ama mayam kidamakta puduna laksari wari asili thok sarapa matamda soi kiba lang kiba kaya yaurabasu mayam na puksial sauna ngapiu aduga amana wari asi hingliba natraga lekhidraba kanagumba mataga mari lenana ijaba wari nasade bhapna mapung phana sagasaduna ngaihakhtang doirabasu mayamgi awapo thanabagidamакta wari asi semjarakpani Pare mayam madudi ngasigi wari asi haunaba tawjaraklage ngasigi wari asigi maming Laikamton namit ado lamta thangjagi numitni toiba mahaki nupi tombisu angang unadore haidana koilai leiduna kana laige haidana yumthangnabada chatchatana thiri makhoigi yumpham asi yumdompok oina tabana makhoiga laiminariba yumsing asisu khara loina lapnai toibana leidana siali aduga makhoigi yumthangnaba singa dusu loina kaururaba matungda mahaki nupisi makum matha surakli aduna nakhoi kana no khra mutang lakpiyo haidana yumthangnaba singa si loina kaururaba matungda lakle thoibana hairai itema aigi nupisi angang unaba yadore itei moina mutang pulap puna tawraga mutang unabiyo thoiba lake asi hairaga yumthangnariba matai masing makhoi mayam singada loina kaurakle asum tawdana tombisu angang unanaba haidana phamungda yamna wana khangduna ona thoina leiri ngaihaktangi matungda laikaigi nupi singadu su loina lakle yumthangnaba singado tombi asangang unanabagi damakta thonglon sinduna makhoi siyamna kan hotnari adubu tombi di masasi ona thoina khangduna humang anapi kangduna leiri yumthangnaba nupi amana Tombi, si, kay suamata tawray si nang bupuk asi amutang sango si. Kasi hairaga tombi su, yam nakana sangli. Mapalda na toiba, masasi, laipam sapam amata kangdana layrami. He, sorry bungo, karang buto laga ba? Ay ginupi asi aswaya nga amata yaudana. Papa o himbiyo ko. Isa, taibang pawra kaduriba isa asisu, aswaya nga amata yaudana. Taibang miyoy bagi marakta hingnaba amutang di hotnabiyo ko ngasi haiba ngasi numit asi akan ba numit ni lamta thangjagi numiso isali asi hairaga toiba masa matanta wakhala si wajai ngaihaktangi matungda angang nupi masa mapokli toiba angang kapama khola du daba matamda mahaki wakhalda isa amadi phangla male mama du bukesu tawdraba jala asi haina Toiba su wakhal warami ngaihaktangi matungda nupi ama tholakli itema mama di kasu tawdrabra tholakli ba nupi ado wakhal khara wai nupi ado gi mieng aduda thoibana itema kaidoba yaurage mama do kasu thoido ka tawdrabo thoiba nasa nupi ama di phangli adubu nangi nupi adudi aikhoina kanba ngamdri asi haina hek hairakpa matam aduda thoiba mahaki wakhalda Laitapam khangdana awaphamda awabagi komda puthabagumna masasi laifam chapam amata khanglaktri ikhang khangogdana nong asisu khakpa lawba tawrakli mamitagi mapi irasialaga mahaksu masasi kapna phamthaki tolakli banupi aduna thoibadu themjinbi che thoiba kasu khaluranu si magi matam suraktana nasanupi asi taibangda thanamle aduga mana nasanupi asi thanamlaba matung taibang asibu thadokduna chakrabani asi hayaga thoiba su hikna o khongduna kappa horakli laika gi miyoi sing asisu mari loina tinba horakli laika gi miyoi sing tinnaраklaba matam maduda hayeng asi seba tauna bagidamakta ahingi matam simadi sangla si haidana tombi gi asiba hakchang ado mangolda puthoraktuna mayam sangtuna sangli thoiba di masasi angauba amagi matawgumna masanupi asi adam yenglaga masasi gyamenga amate hektadi mahaki wakhaldasu mahaki nupi asi hagola kadra haduna wakhaldasu dum makhalli asumna leiringai matam maduda thoibana leidana yenglakpa matamda makhoigi konthong aduda mahaki nupi asi manba sabana ma murti ama leiribado thoiba surakle thoiba madu hek urakpa matam aduda tombi asi hairaga kaurai mayam changduna phanai thoiba su wakhalasi puba thangba ngamdaba maramna mahaki nupi gi saban manba murti ama
ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯁꯨ ꯎꯔꯛꯄꯅꯤ꯫ ꯃꯌꯥꯝ ꯑꯁꯤꯅ ꯂꯩꯗꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯗꯦ꯫ ꯊꯣꯏꯕꯅ ꯊꯥꯗꯣꯛꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯥꯗ ꯂꯩꯔꯦ, ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯁꯦ ꯍꯧꯅ ꯀꯞꯄꯛꯏ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯂꯛꯇꯨꯅ ꯃꯁꯥꯁꯦ ꯍꯤꯛꯅ ꯀꯞꯂꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯈꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦꯗ꯫ ꯇꯣꯝꯕꯤ ꯏꯕꯦꯝꯃ, ꯅꯔꯥꯏꯕꯛꯇꯤ ꯑꯣꯟꯊꯣꯛꯅ ꯊꯤꯕꯖꯥꯠꯅꯤ꯫ ꯂꯝꯇꯥ ꯊꯥꯒꯤ ꯌꯥꯝꯅ ꯀꯟꯈ꯭ꯔꯕ ꯂꯥꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯆꯠꯈꯤꯕꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯃꯥ ꯃꯁꯛ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯔꯦꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯊꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕꯗꯨꯁꯨ ꯈꯥꯛꯅ ꯍꯦꯛꯇ ꯀꯞꯄꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯁꯤ ꯀꯞꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯉꯪꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡ ꯑꯁꯤꯁꯨ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯒ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯊꯥꯡꯂꯒ ꯂꯥꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯅꯣꯡ ꯑꯁꯤ ꯐꯨꯗꯤꯠ ꯐꯨꯕ ꯃꯈꯩ ꯆꯨꯊꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯄꯣꯠꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯈꯝꯇꯣꯟ ꯃꯄꯥ ꯊꯣꯏꯕꯅ ꯑꯁꯨꯝ ꯌꯣꯛꯂꯛꯄꯅ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯛꯇꯨꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦ꯫ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯉꯣꯟꯗ ꯉꯥꯎꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯊꯣꯏꯕꯅ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯂꯥꯏꯈꯝꯇꯣꯟꯒꯤ ꯈꯨꯊꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤꯕꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯅꯨꯃꯤꯠ ꯑꯀꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯣꯛꯈꯤꯕ ꯃꯔꯝꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗꯁꯥ ꯑꯆꯧꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯈꯨꯊꯤ ꯌꯦꯡꯕ ꯄꯟꯗꯤꯠ ꯑꯗꯨꯅꯁꯨ ꯍꯥꯏꯕꯤꯔꯛꯈꯤꯕꯅꯤ꯫ ꯏꯆꯥꯁꯤ ꯃꯃꯥ ꯌꯥꯎꯗꯅ ꯌꯣꯛꯂꯛꯄꯅꯤꯅ ꯀꯌꯥꯗꯤ ꯋꯥꯅꯗꯤ ꯌꯣꯛꯂꯛꯈ꯭ꯔꯦ꯫ ꯃꯄꯥ ꯑꯩꯅ ꯀꯨꯞꯁꯤꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕꯁꯨ ꯉꯝꯕ ꯅꯠꯇꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯀꯗꯕꯗꯨꯁꯨ ꯃꯁꯤꯒꯤ ꯆꯍꯤꯁꯤꯃꯗꯤ ꯆꯍꯤ 19ꯀꯤ ꯂꯝꯗꯥꯡꯁꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯂꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯤꯁꯤ ꯃꯥꯏꯕ ꯄꯟꯗꯤꯠꯅꯁꯨ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯁꯤꯒꯤ ꯆꯍꯤ ꯂꯝꯗꯥꯡ ꯑꯁꯤꯗ ꯁꯨꯃꯥꯡꯗ ꯂꯥ ꯇꯥꯎ ꯍꯥꯏꯕ ꯂꯩ ꯍꯥꯏꯗꯅ ꯑꯣꯖꯥ ꯄꯟꯗꯤꯠꯅꯁꯨ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯀꯔꯝ ꯊꯣꯛꯂꯒꯕ? ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯅ ꯋꯥꯈꯜꯗ ꯋꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯥꯏꯈꯝꯇꯣꯟ ꯂꯥꯛꯂꯦ꯫ ꯕꯕꯥ, ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ? ꯀꯩꯁꯨ ꯋꯥꯈꯜ ꯈꯟꯕ ꯂꯩꯇꯦꯗ꯫ ꯁꯦ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ꯫ ꯑꯩꯁꯨ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯅꯪꯒꯤ ꯅꯄꯜ ꯆꯥꯎꯕ ꯍꯣꯏꯗ ꯑꯃꯨꯛꯇꯪ ꯆꯠꯂꯨꯒꯦ꯫ ꯑꯗꯨꯒ ꯍꯌꯦꯡ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯔ ꯈꯟꯅꯔꯨꯒꯦ꯫ ꯍꯣꯏ ꯕꯕꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯈꯝꯇꯣꯟꯒꯤ ꯃꯁꯥꯗ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯦꯜꯂꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯅꯗꯤ ꯑꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯄꯥ ꯊꯣꯏꯕꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯈꯝꯇꯣꯟ ꯃꯍꯥꯛꯁꯨ ꯂꯝꯇꯨ ꯀꯩꯀꯔꯥ ꯈꯔ ꯇꯥꯁꯤꯜꯂꯕ ꯃꯇꯨꯡꯗ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯦ꯫ ꯂꯥꯏꯈꯝꯇꯣꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯇꯣꯂꯃꯨ ꯑꯃꯗꯤ ꯖꯦꯀꯤ, ꯈꯥꯕ ꯃꯈꯣꯏ 3 ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯃꯥꯡꯗꯒꯤ ꯍꯧꯔꯒ ꯈꯥꯕꯅ ꯂꯥꯏꯈꯝꯇꯣꯟ ꯑꯁꯤ ꯄꯥꯝꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯥꯏꯈꯝꯇꯣꯟꯒꯤ ꯂꯝꯕꯤ ꯑꯁꯤ ꯊꯠꯂꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯂꯥꯏꯈꯝꯇꯣꯟꯒꯤ ꯂꯝꯕꯤ ꯑꯁꯤ ꯈꯥꯕꯅ ꯊꯠꯂꯤ꯫ ꯈꯥꯕꯅ, ꯂꯥꯏꯈꯝꯇꯣꯟ ꯉꯥꯏꯈꯣ꯫ ꯇꯥ ꯈꯥꯕ, ꯀꯩ ꯍꯥꯏꯒꯦ? ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯄ ꯀꯩꯅꯣ ꯃꯈꯥ ꯇꯥꯅ ꯅꯪꯕꯨ ꯑꯗꯨꯝ ꯌꯥꯗꯅ ꯂꯩꯈꯤꯒꯗꯧꯔꯤꯕ꯭ꯔꯣ? ꯇꯥ ꯈꯥꯕ, ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯈꯟꯗ꯭ꯔꯤ꯫ ꯈꯟꯗꯕ ꯌꯥꯔꯣꯏ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪ ꯂꯩꯁꯥꯕꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯗ ꯄꯥꯈꯪ ꯑꯃꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯛꯂꯤꯕꯗꯣ꯫ ꯇꯥ ꯈꯥꯕ, ꯑꯩ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯈꯟꯕ ꯂꯩꯇꯦ꯫ ꯂꯥꯏꯈꯝꯇꯣꯟ, ꯅꯪ ꯂꯩꯊꯣꯛꯂꯒ ꯆꯠꯄ ꯌꯥꯔꯣꯏ꯫ ꯋꯥꯐꯝ ꯑꯁꯤ ꯅꯪ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯇꯥ ꯈꯥꯕ, ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯕꯗꯤ? ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯒꯅ ꯅꯪ ꯐꯥꯔꯒ ꯅꯝꯗꯅ ꯂꯧꯔꯦꯗꯅ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯧ꯫ ꯌꯥꯗ꯭ꯔꯦ ꯈꯪꯂꯕꯗꯤ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯨ꯫ ꯐꯥꯔꯒ ꯄꯨꯜꯂꯒ ꯅꯝꯗꯅ ꯂꯧꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯈꯜꯂꯨꯅꯨ꯫ ꯂꯥꯏꯈꯝꯇꯣꯟ, ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯪꯁꯤ ꯅꯨꯡꯁꯤꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ
Nangna sakna tau phajai nupa mayam amana hai haibagi matik nangna sada sakthokpa tawganu pharabasu phatrabasu aisi mi hakki tukke ngamba misakni asumna wa makha tana mamanaba jiki namuk yausilai se laikamton ngalingai matam asida itau khabada phatlauna yasilahoro natragadi nang hayangwai khudong thiba soidana tholakpasu yai tolamuna wa makha muk mateng pangsilai hai nang itau khabada leirabadi nang nakuta hamaga sagadoribani khut hamaga sagera khut hamdana sagera aidi so pam pamdre nuksibase thamoida phaurakadabani hekta nampu sabudana phaurakadaba nati asi hairaga laikhamton lambida gamgam thangduna makhong ado dumak satkre matung thangba saruk aduda khabana yamna hainadraba mi engamada laikhamton gi maning adu yenglaga mahaki mathamoida hu phumduna kari kumba thabak khrati tawge haidana wakhal khankre khaba tolamu jeki numit chupa ama zwar sanaduna numit chupa ama paisa manghanduna matam are madamang haliba masaw ngaktani makhoina bu pamlabadi mi degi posai laktana khotana kaikera khara tawraga makhoina pamba posak singado phangdri phawba makhoidi hanba laitana phataba thabak oirabasu lepa laitana tawba misak ngaktani asum tawdana laikhamton mahak sumayumda lakle mayumda hek sanglakpa matam maduda mahaki tung thangba saruga sida kanagumba ama inarakpagumna mahaki masada phaurakle laikhamton karino haidana tungwan thoktu ninglui adubu kanagumba ama talairamde laikhamton wakhal dasu kari matawno haidana wakhal khalli asum tawdana prap prap saksang da sanglakle aduga mahakna pururiba sanabunado makhada thamba matamda mahaki tung asida kanagumba ama natuba samlaga sakhibagumna sahum khara phangba horakle laikhamton adumna sahum khara phanglakpaduda mahaki wakhalda fatlai thoktu ninglui adubu kanagumba ama tasu leiramde laikhamtona aigi tung thangba saruga sida kanano kanagumba ama phatlan thoktuna sakhiba sikarino asi haina laikhamton laidok thange haidana lantu taiba horaklaba matamni nakong asida ta haidraba khonjal mayam ama taba horakle mahaki nakong asida kanagumba miwe amana murum solaga laikhamton hairaga mahaki nakong asida murum solaga kauriba mayam pumnamak singado loina tarakle makhol singado taba horakpa matamda laikhamton mahaki nakong asi mensinduna khangli laikhamton mahaki nakong ani si mensinduna leiringai matam asida kanagumba ama mahaki mamangda sumtring sumna lepibado mami sami oina urakle laikhamton karino haidana mahaki masa sida khanba horaklabani sumtring sumna lepliba misakado haipe yengthoi makhong adusu musin muba makai kaigumba ama itawk tawraga lepibado mahaksu urakpani laikhamton masasi iki ba phaurakle aigi imang asida lepliba misaga sikanano asi hairaga laikhamton mahaki wakhalda jajat ki wakhal yamna khanba horakle asumna ngai haktangi matungda laikhamton na phat ongkhatlaga hek yengluba matamda kanagumba amata sulairamde laikhamton mahaki wakhal si ngaure asumna laikhamton mahaki wakhalda ki ba ma phaurakduna masasi mungda panthaduna leibasi khara ngamaktre adubung haktangi matungda mahaksu kasu thoidokpa amata khalaktre aigi wakhalda khanboirambasu yaida adubu nakong asida seran turan kekeno khara tarakliba karigi sibu aigi wakhal noi kadoribra simadi wakhal nateda asi hairaga laikhamton suma samadhanta wakhal khalami asum tawdana imungda sa insang thonaba haidana laikhamton su marang tawraklaba matamni mapadi halaktri laikhamton sakhumda leiringai matam maning maya thangba saruga sida kanagumba miwe khara leibagumna bahakna sahum khara phangba horakle laikhamton gi wakhalda kasu thoina hena khanjaludi makhoigi maningda sariba letrin adusu kanagumba amana thonga se hangdoklaga sangkhibagumna makhol khara mukta ba horakle laikhamton handa mukti makhol singado ayek sing hekta tarakle laikhamtona letrin asida kana sangliba kanagumba amata sulaitana asi hairaga laikhamton su wakhal jajat khali prap tholaga hek yengluba matamda kanagumba amata sulairamde letrin adusu thong adu ihai haidoktuna hanagi matawkum adumak lairi laikhamtona aigi sada thengnariba mayam singasi karino aibu sada
ꯏꯁꯥꯗ ꯀꯩꯅꯣ ꯈꯔ ꯐꯥꯎꯔꯛꯂꯤꯕꯁꯤ ꯁꯤꯕꯨ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯏꯊꯟꯇ ꯄꯪꯀꯤꯗ ꯀꯤꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯂꯥꯏꯈꯝꯇꯣꯟ ꯃꯁꯥ ꯃꯊꯟꯇ ꯖꯥꯠ ꯐꯥꯎꯔꯛꯄꯁꯤꯡ ꯑꯗꯨ ꯃꯁꯥꯁꯤꯁꯨ ꯄꯪꯀꯤꯗ ꯀꯤꯕ ꯐꯥꯎꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ꯫ ꯂꯥꯏꯈꯝꯇꯣꯟꯒꯤ ꯀꯥꯗ ꯂꯥꯛꯄ ꯃꯇꯝ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯕꯁꯨ ꯍꯤꯞꯊꯒꯦ ꯍꯥꯏꯗꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯃꯍꯥꯛꯁꯨ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯉꯥꯏꯍꯥꯛꯇꯪ ꯇꯧꯊꯔꯨꯔꯦ ꯃꯄꯥ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ꯫ ꯂꯥꯏꯈꯝꯇꯣꯟꯒꯤ ꯃꯃꯪ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯄꯝꯂꯒ ꯃꯆꯤꯜꯗꯁꯨ ꯏꯕꯦꯝꯃ ꯏꯕꯦꯝꯃ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯥꯏꯈꯝꯇꯣꯟꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯔꯤ꯫ ꯂꯥꯏꯈꯝꯇꯣꯟꯁꯨ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯕ ꯉꯝꯗꯦ꯫ ꯂꯥꯏꯈꯝꯇꯣꯟꯅ ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯔꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯨꯄꯤ ꯑꯗꯨ ꯍꯟꯅ ꯐꯥꯎꯕ ꯑꯃꯠꯇ ꯌꯦꯡꯕ ꯇꯧꯗ ꯑꯉꯥꯡ ꯑꯗꯨ ꯍꯧꯅ ꯍꯧꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯂꯥꯏꯈꯝꯇꯣꯟ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯈꯝꯇꯣꯟ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏꯒꯤ ꯃꯔꯛꯇ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯂꯥꯏꯈꯝꯇꯣꯟꯁꯨ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯩꯅ ꯄꯨꯡꯃꯝ ꯍꯦꯛꯇ ꯃꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯈꯝꯇꯣꯟꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯒ ꯃꯤꯀꯞ ꯊꯣꯔꯛꯄ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯁꯨ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯛꯏ꯫ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯋꯥꯈꯜꯗ ꯎꯔꯝꯕ ꯑꯩꯒꯤ ꯃꯪꯗ ꯎꯔꯝꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤꯗꯣ ꯀꯅꯥꯅꯣ ꯑꯗꯨꯕꯨ? ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯀꯣꯛ ꯀꯣꯛ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯊꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯂꯥꯏꯈꯝꯇꯣꯟ ꯂꯝꯇꯥ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯈꯤꯕ ꯑꯉꯥꯡꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯏꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤ ꯃꯊꯤ ꯐꯣꯡꯂꯛꯄ ꯍꯧꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯈꯝꯇꯣꯟ ꯃꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯈꯝꯇꯣꯟꯒꯤ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯛꯂꯕꯅꯤ꯫ ꯈꯥꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯣꯏꯅ ꯑꯩꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯈꯝꯇꯣꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯄꯥꯜꯗ ꯊꯣꯡ ꯊꯤꯜꯂꯒ ꯒ꯭ꯔꯣꯛ ꯒ꯭ꯔꯣꯛ ꯂꯥꯎꯅ ꯈꯣꯠꯄꯒꯨꯝꯅ ꯇꯥꯔꯛꯄ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯈꯝꯇꯣꯟꯅ ꯕꯕꯥꯗꯨꯕꯨ ꯈꯔ ꯊꯨꯅ ꯍꯜꯂꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯑꯩꯗꯤ ꯏꯁꯥꯁꯤ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡ ꯑꯁꯤ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯈꯝꯇꯣꯟ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯥꯏꯈꯝꯇꯣꯟ ꯃꯄꯥ ꯂꯥꯛꯂꯦ ꯍꯥꯏꯗꯅ ꯃꯄꯥꯜꯗꯒꯤ ꯃꯄꯥ ꯊꯣꯏꯕꯅ ꯀꯧꯔꯛꯄꯅꯤ꯫ ꯂꯥꯏꯈꯝꯇꯣꯟꯁꯨ ꯃꯄꯥ ꯂꯥꯛꯂꯦ ꯄꯥꯎ ꯇꯥꯕꯗ ꯃꯄꯥꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯏ꯫ ꯕꯕꯥ, ꯉꯁꯥꯏꯈꯩ ꯀꯩꯗꯧ ꯂꯩꯔꯤꯅꯣ? ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯔꯨꯔꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯄꯥꯛ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ ꯃꯔꯝꯅ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯑꯁꯤ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯗ ꯌꯥꯝꯅ ꯍꯦꯛꯇ ꯀꯨꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯄꯅꯤ꯫ ꯅꯪ ꯅꯊꯟꯇ ꯈꯛꯇ ꯌꯨꯝꯊꯣꯡꯄꯣꯛ ꯑꯁꯤꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ꯫ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ? ꯍꯣꯏ ꯕꯕꯥ, ꯂꯣꯏꯔꯦ꯫ ꯀꯗꯥꯏ ꯑꯩꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯨꯗ ꯐꯠ ꯂꯥꯎꯅ ꯂꯥꯛꯄ ꯌꯥꯗꯕꯅꯤꯅ ꯆꯥꯛ ꯑꯁꯦ ꯈꯪꯂꯥꯝ ꯂꯥꯝꯂꯛꯇꯅ ꯑꯩꯁꯤ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯋꯥꯀꯣꯏ ꯁꯨꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯑꯃ ꯅꯥꯏꯔꯔꯣꯏ ꯍꯥꯏꯗꯅ ꯑꯩꯁꯤ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯕꯕꯥꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯑꯗꯨꯁꯨ ꯂꯥꯏꯈꯝꯇꯣꯟ ꯃꯅꯤꯡꯗ ꯑꯗꯨꯝ ꯊꯣꯛꯂꯛꯏ꯫ ꯂꯥꯏꯈꯝꯇꯣꯟ ꯅꯨꯃꯤꯠ ꯑꯗꯨ ꯃꯃꯥꯡꯒꯤ ꯃꯇꯝꯒ ꯑꯃꯠꯇ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯁꯥ ꯃꯊꯟꯇ ꯄꯪꯀꯤꯗ ꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ꯫ ꯐꯔꯦ, ꯕꯕꯥꯗ ꯑꯃꯨꯛꯇꯪ ꯂꯦꯞꯄꯣꯅ ꯑꯩꯁꯦ ꯑꯃꯨꯛꯇꯪ ꯍꯥꯏꯒꯦ꯫ ꯕꯕꯥ, ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯣ꯫ ꯃꯄꯥꯗꯨꯁꯨ ꯍꯣꯏ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯌꯨꯝꯖꯥꯎꯗꯒꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯊꯣꯔꯛꯇꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯥꯏꯈꯝꯇꯣꯟ ꯃꯍꯥꯛ ꯑꯗꯨꯁꯨ ꯀꯣꯜꯂꯤꯛ ꯑꯗꯨ ꯑꯗꯨꯝ ꯐꯦꯡꯂꯤ꯫ ꯃꯄꯥ ꯊꯣꯏꯕꯁꯨ ꯃꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯂꯥꯏꯈꯝꯇꯣꯟꯒꯤ ꯇꯨꯡꯗ ꯑꯗꯨꯃꯛ ꯂꯦꯞꯄꯤ꯫ ꯂꯥꯏꯈꯝꯇꯣꯟꯅ ꯕꯕꯥ, ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯀꯤꯕ ꯑꯃ ꯐꯥꯎꯏ꯫ ꯏꯁꯥꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯌꯥꯝꯅ ꯄꯪꯀꯤꯗ ꯀꯤꯖꯩ꯫ ꯃꯄꯥ ꯊꯣꯏꯕ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩ꯫ ꯂꯥꯏꯈꯝꯇꯣꯟꯅ ꯕꯕꯥ, ꯉꯁꯥꯏ ꯊꯣꯡ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦ, ꯊꯣꯡ ꯑꯁꯤ ꯍꯦꯛꯇ ꯒꯣꯔꯣ ꯒꯣꯔꯣ ꯂꯥꯎꯅ ꯍꯦꯛꯇ ꯈꯣꯠꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯨ
ꯏꯁꯥꯁꯤ ꯀꯤꯖꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯈꯝꯇꯣꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯥꯗꯦ꯫ ꯃꯄꯥꯅꯤ ꯍꯥꯏꯗꯅ ꯂꯦꯞꯄꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯋꯥ ꯂꯥꯟꯒ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯂꯛꯇꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯈꯝꯇꯣꯟꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ ꯍꯥꯏꯗꯅ ꯃꯁꯥꯁꯤ ꯑꯣꯟꯈꯠꯂꯒ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯁꯛ ꯃꯁꯥꯁꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ, ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯠꯇ ꯂꯧꯐꯝ ꯈꯪꯗꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯇꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯂꯥꯏꯈꯝꯇꯣꯟ ꯃꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯁ꯭ꯋꯥꯏ ꯂꯥꯎꯔꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ, "ꯕꯕꯥ" ꯍꯥꯏꯗꯨꯅ꯫ ꯃꯄꯥ ꯊꯣꯏꯕꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯏꯈꯝꯇꯣꯟꯅ ꯀꯤꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯨꯞꯆꯤꯟꯗꯨꯅ ꯃꯁꯥ ꯑꯁꯤ ꯅꯣꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯝꯕꯗꯨ ꯃꯄꯥ ꯊꯣꯏꯕꯁꯨ ꯎꯔꯦ꯫ "ꯕꯦꯃꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯕꯦꯃꯥ?" ꯑꯁꯨꯝꯅ ꯆꯪꯕ ꯃꯇꯝꯗ ꯂꯥꯏꯈꯝꯇꯣꯟ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯁꯤ ꯅꯣꯡꯈꯠꯂꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯀꯤꯔꯦ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯂꯥꯏꯈꯝꯇꯣꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯛꯇꯨꯅ ꯃꯁꯥ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯥꯁꯤ ꯇꯥꯍꯩꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯃ ꯂꯥꯎ ꯂꯥꯎꯗꯅ ꯉꯥꯡ ꯁꯛꯄ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯂꯥꯏꯈꯝꯇꯣꯟꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯊꯣꯏꯕꯅ ꯈꯪꯂꯤ꯫ "ꯕꯦꯃꯥ, ꯂꯥꯎ, ꯕꯕꯥꯒ ꯏꯃꯨꯡꯗ ꯆꯪꯅꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥ ꯊꯣꯏꯕꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯈꯝꯇꯣꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯥꯏꯈꯝꯇꯣꯟꯒꯤ ꯃꯄꯥ ꯊꯣꯏꯕꯅ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯑꯣꯖꯥ ꯃꯥꯏꯕꯁꯤꯡꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨ ꯆꯍꯤ 19 ꯍꯥꯏꯕ꯫ ꯆꯍꯤ 19ꯇꯤ ꯍꯌꯦꯡ ꯍꯪꯆꯤꯠꯁꯤꯗ ꯑꯗꯨꯃꯛ ꯁꯨꯔꯕꯅꯤ꯫ ꯑꯁ, ꯃꯃꯥꯁꯨ ꯌꯥꯎꯗꯅ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯛꯂꯦ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯊꯥꯅꯨꯡꯗꯒꯤ ꯑꯃꯨꯛ ꯁꯦꯠꯅ ꯈꯥꯏꯅꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯁꯣꯔ ꯃꯥꯅ ꯀꯔꯤꯕꯨ ꯇꯝꯂꯤꯀꯕ?" ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯈꯝꯇꯣꯟ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯥꯅ ꯉꯁꯥꯏ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥꯁꯤ ꯈꯟꯖꯤꯜꯂꯒ ꯌꯥꯝꯅ ꯀꯤꯔꯛꯂꯤ꯫ ꯂꯥꯏꯈꯝꯇꯣꯟꯅ, "ꯑꯁ, ꯕꯕꯥꯗꯤ ꯉꯁꯥꯏ ꯕꯕꯥꯔ ꯈꯜꯂꯨꯔꯒ ꯑꯩꯗꯤ ꯕꯕꯥꯁꯨ ꯑꯣꯏꯔꯝꯗꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯁꯤꯗꯤ?" ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯈꯝꯇꯣꯟ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯉꯁꯥꯏ ꯎꯈꯤꯕ ꯃꯤꯇꯝ ꯑꯗꯨ ꯀꯅꯥꯅꯣ? ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ, ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯇꯥꯔꯛꯄ ꯈꯣꯟꯖꯦꯜꯅꯣ ꯍꯥꯏꯗꯅ ꯂꯥꯏꯈꯝꯇꯣꯟ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯟꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯕꯨ ꯕꯕꯥꯗ ꯑꯃꯨꯛꯇꯪ ꯍꯪꯁꯤꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯈꯝꯇꯣꯟ ꯃꯍꯥꯛꯁꯨ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯛꯇꯨꯅ ꯃꯄꯥꯗ ꯅꯣꯡꯉꯥꯜꯂꯒ ꯀꯩꯅꯣ ꯈꯔ ꯍꯪꯂꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯂꯤ꯫ ꯃꯄꯥꯗ ꯍꯪꯉꯤ, "ꯕꯕꯥ, ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯉꯔꯥꯡꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯝꯂꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯛꯂꯤ꯫ ꯉꯔꯥꯡ ꯑꯩꯒꯤ ꯏꯁꯥꯁꯤꯗ..." ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯈꯝꯇꯣꯟꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯄꯥꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯅꯪꯁꯤ ꯂꯝꯇꯥ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯂꯥꯏ ꯑꯀꯟꯕ ꯅꯨꯃꯤꯠ, ꯍꯥꯏꯕꯗꯤ ꯂꯥꯏ ꯃꯊꯤ ꯐꯣꯡꯕ ꯅꯨꯃꯤꯠꯇ ꯅꯪꯁꯤ ꯄꯣꯛꯈꯤꯕꯅꯤ꯫ ꯅꯪ ꯄꯣꯛꯄ ꯃꯇꯝꯗ ꯅꯃꯥꯗꯨ ꯂꯩꯈꯤꯗꯦ꯫ ꯅꯣꯡ ꯑꯁꯤꯁꯨ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯒ ꯃꯐꯝ ꯖꯒꯥꯁꯤ ꯄꯨꯝꯃꯝ ꯃꯝꯂꯒ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯏ꯫ ꯅꯃꯥꯁꯨ ꯂꯩꯈꯤꯗꯕꯒ ꯅꯪꯁꯤ ꯏꯄꯥꯅꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯣꯏꯅꯖꯔꯛꯄꯅꯤ, ꯌꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯙꯤꯅ ꯑꯁꯨꯝꯅꯁꯨ ꯇꯝꯃꯤ ꯍꯥꯏ, ꯑꯩꯗꯤ ꯏꯄꯥꯁꯤ ꯏꯀꯤꯗ ꯀꯤꯔꯛꯂꯕꯅꯤ꯫ ꯆꯍꯤ 19 ꯁꯨꯔꯛꯄ ꯃꯇꯝꯗ ꯅꯪꯁꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯅ ꯄꯟꯗꯤꯠ ꯃꯥꯏꯕꯅꯁꯨ ꯀꯩꯅꯣ ꯈꯔ ꯐꯥꯎꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯀꯟꯕꯗ ꯄꯣꯛꯈꯤꯕ ꯑꯣꯏꯕꯅ ꯅꯪꯒꯤ ꯅꯁꯥꯁꯤꯁꯨ ꯏꯁꯣꯔ ꯑꯃꯗꯤ ꯑꯗꯨꯝ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤ꯫ ꯏꯁꯣꯔ ꯑꯁꯤ ꯃꯊꯤ ꯐꯣꯡꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯁꯥꯁꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯖꯥꯠ ꯖꯥꯠ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯈꯝꯇꯣꯟꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯝꯕ ꯃꯇꯝꯗ ꯂꯥꯏꯈꯝꯇꯣꯟꯅ ꯈꯜꯂꯛꯏ, "ꯑꯣ, ꯑꯗꯨꯗꯤ ꯉꯔꯥꯡ ꯎꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯂꯣꯏꯅꯔꯤꯕ ꯏꯁꯣꯔ ꯑꯁꯤꯅ ꯑꯣꯏꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯈꯝꯇꯣꯟ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜ ꯑꯁꯤ ꯖꯥꯠ ꯖꯥꯠ ꯈꯜꯂꯤ꯫ "ꯕꯕꯥ, ꯑꯗꯨꯗꯤ ꯉꯔꯥꯡ ꯑꯩꯒꯤ ꯏꯁꯥꯗ ꯀꯩꯅꯣ ꯈꯔꯁꯨ ꯎꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯏꯁꯥꯗ ꯂꯣꯏꯅꯔꯤꯕ ꯏꯁꯣꯔ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯣ?
ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒꯨꯝꯁꯤꯗ ꯐꯔꯦꯁꯤ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯂꯩꯌꯨꯁꯤ ꯏꯁꯥꯕꯨ ꯀꯅꯥꯅ ꯀꯩꯗꯧꯒꯗꯣꯔꯤꯕꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥ ꯊꯣꯏꯕꯅ ꯀꯩꯀꯩꯅꯣ ꯈꯔ ꯍꯥꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝ ꯇꯧꯗꯅ ꯂꯥꯏꯈꯝꯇꯣꯟ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯆꯍꯤ 18 ꯁꯨꯔꯛꯄ ꯃꯇꯝ ꯃꯍꯥꯛꯅ ꯆꯍꯤ 18 ꯁꯨꯔꯛꯄ ꯃꯇꯝ ꯆꯞ ꯆꯥꯅ ꯂꯝꯇꯥ ꯊꯥꯡꯖꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯂꯝꯇꯥ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯃꯍꯥꯛꯁꯤ ꯄꯨꯟꯁꯤ ꯆꯪꯖꯟ ꯅꯤꯗꯨꯅ ꯏꯁꯣꯔꯕꯨ ꯈꯣꯏꯔꯝꯃꯤ ꯃꯄꯥꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯇꯝ ꯌꯧꯔꯛꯄꯅ ꯂꯧꯕꯨꯛꯇ ꯉꯥꯏꯍꯥꯛꯇꯪ ꯀꯨꯝꯂꯨꯒꯦ ꯍꯥꯏꯗꯅ ꯅꯨꯡꯊꯤꯜꯋꯥꯏꯗ ꯊꯣꯛꯈꯤꯕꯗꯨꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯂꯥꯏꯈꯝꯇꯣꯟꯅ ꯕꯕꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯑꯁ ꯉꯁꯤ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯝꯇꯥ ꯊꯥꯡꯖ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯤꯕꯅꯤ ꯈꯔ ꯉꯟꯅ ꯍꯦꯛ ꯍꯜꯂꯛꯄ ꯌꯥꯕꯗꯨꯗ ꯑꯁꯣꯝꯗꯅ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯅ ꯈꯥꯕ ꯑꯃꯗꯤ ꯃꯤꯖꯀꯤ ꯇꯣꯂꯃꯨ ꯃꯈꯣꯏꯁꯨ ꯈꯨꯜꯒꯤ ꯕꯦꯟꯗꯔꯗ ꯌꯨ ꯊꯛꯇꯨꯅ ꯋꯥꯊꯤ ꯋꯥꯅꯥꯏ ꯀꯩꯀꯩꯅꯣ ꯈꯔ ꯍꯥꯏꯅꯔꯤ ꯏꯇꯥꯎ ꯉꯁꯤ ꯍꯥꯏꯕ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯅꯨꯃꯤꯠꯁꯨ ꯑꯣꯏ ꯅꯪꯅ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯪꯅ ꯅꯤꯡꯖꯔꯛꯄ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯍꯦꯛꯇ ꯄꯥꯡꯊꯣꯛꯂꯁꯤꯔꯥ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯁꯣꯔꯣꯛ ꯑꯗꯨꯗ ꯂꯥꯛꯀꯗꯕꯁꯨ ꯂꯩꯇꯦ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯥꯒꯗꯕꯁꯨ ꯂꯩꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯉꯥꯏꯈꯣꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯤꯅꯁꯨ ꯈꯔ ꯉꯥꯡꯅꯔꯤꯕ ꯂꯥꯏ ꯃꯊꯤ ꯐꯣꯡꯕ ꯅꯨꯃꯤꯠꯅꯤ ꯂꯥꯏ ꯃꯊꯤ ꯐꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯦꯛꯇ ꯇꯧꯔꯨꯕ ꯍꯥꯏꯕꯁꯤꯁꯨ ꯑꯐꯕ ꯊꯕꯛꯄꯨ ꯑꯣꯏꯔꯣꯏꯗ ꯖꯦꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯦꯔꯥ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄꯗ ꯂꯥꯏ ꯅꯨꯃꯤꯠ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯥ ꯅꯨꯃꯤꯠ ꯍꯥꯏꯗꯅ ꯈꯥꯏꯗꯣꯛꯀꯗꯕ ꯅꯠꯇꯦ ꯄꯥꯝꯃꯗꯤ ꯄꯥꯝꯃꯦ ꯂꯣꯏꯔꯦ ꯅꯪꯕꯨ ꯄꯥꯝꯕꯨ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯅꯍꯥꯟ ꯅꯨꯃꯤꯠ ꯑꯃ ꯃꯍꯥꯛꯅ ꯉꯥꯡꯂꯝꯕ ꯆꯩꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩ ꯑꯍꯤꯡꯒꯤ ꯅꯨꯃꯤꯠꯇꯨꯃ ꯑꯩ ꯁꯨꯡꯇꯨꯝ ꯇꯨꯝꯕ ꯌꯥꯗꯦ ꯌꯦꯡꯉꯣ ꯃꯤꯅ ꯈꯖꯤꯛꯇꯪ ꯉꯥꯡꯂꯝꯕꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕ ꯅꯪꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯆꯞ ꯆꯥꯔꯕꯅꯤ ꯌꯨꯁꯦ ꯈꯔ ꯌꯥꯝꯅ ꯊꯛꯆꯤꯜꯂꯨ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯃꯩꯊꯧ ꯍꯥꯞꯇꯨꯅ ꯀꯩꯀꯩꯅꯣ ꯈꯔ ꯍꯥꯏꯕ ꯍꯧꯔꯛꯂꯤ ꯈꯥꯕꯗ ꯈꯥꯕꯁꯨ ꯅꯨꯄꯥ ꯃꯆꯥꯅꯤ ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯨꯡꯍꯜꯂꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ ꯐꯩ ꯂꯥꯎ ꯆꯠꯁꯤ ꯖꯦꯀꯤꯅ ꯍꯥꯏꯔꯛꯏ ꯇꯣ ꯉꯁꯥꯏ ꯃꯈꯩ ꯑꯗꯨ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯂꯥꯎ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯥꯏꯔꯪ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤ ꯆꯠꯅꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯏꯈꯝꯇꯣꯟꯒꯤ ꯏꯃꯨꯡ ꯑꯗꯨ ꯂꯥꯞꯇꯛꯅ ꯎꯔꯤ ꯂꯥꯏꯈꯝꯇꯣꯟꯁꯨ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯆꯪꯂꯛꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯥꯛꯇꯦ ꯑꯁꯨꯝꯅ ꯈꯥꯕꯗꯨ ꯄ꯭ꯔꯞ ꯆꯪꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯈꯝꯇꯣꯟ ꯍꯣꯏꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯏꯇꯥꯎ ꯑꯩ ꯃꯍꯥꯛꯀꯤ ꯃꯄꯥ ꯊꯣꯏꯕꯗꯨ ꯃꯗꯨꯒꯤ ꯈꯣꯟꯖꯦꯜ ꯁꯥꯔꯒ ꯑꯩꯁꯤ ꯀꯧꯒꯤꯀꯣ ꯕꯦꯝꯃ ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣꯁꯦ ꯏꯄꯥ ꯂꯥꯛꯂꯦ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛꯇꯪꯗꯒꯤ ꯍꯦꯟꯅ ꯀꯧꯗꯦ ꯂꯥꯏꯈꯝꯇꯣꯟꯁꯨ ꯃꯄꯥ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯊꯣꯛꯇꯨꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯂꯨꯏ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯁꯤꯗ ꯇꯣꯂꯃꯨ ꯑꯃꯗꯤ ꯖꯦꯀꯤ ꯈꯥꯕ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯂꯥꯏꯈꯝꯇꯣꯟꯅ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯖꯤꯟꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯊꯣꯡ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯡꯗꯣꯛꯄ ꯉꯝꯗꯨꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯂꯥꯏꯈꯝꯇꯣꯟ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯃꯅꯤꯡ ꯍꯜꯂꯒ ꯋꯥ ꯉꯥꯡꯏ ꯈꯥꯕꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯀꯅꯥꯅ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕꯁꯤꯗ ꯅꯪ ꯌꯥꯎ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯑꯁꯤ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯂꯥꯏꯈꯝꯇꯣꯟꯁꯨ ꯃꯆꯤꯜꯗ ꯀꯩꯀꯩꯅꯣ ꯈꯔ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯥꯏꯈꯝꯇꯣꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯦꯡꯅꯗꯨꯅ ꯈꯥꯛꯅ ꯅꯣꯛꯏ ꯑꯗꯨꯒ ꯖꯦꯀꯤꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯂꯥꯏꯈꯝꯇꯣꯟ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯤ ꯌꯦꯡꯉꯨꯇꯨ ꯃꯇꯥꯏ ꯊꯪꯕ ꯌꯨꯝ ꯃꯃꯥꯡ ꯊꯪꯕ ꯌꯨꯝ ꯅꯣꯏꯒ ꯀꯌꯥꯝ ꯂꯥꯞꯅꯩ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯀꯩꯀꯩꯅꯣ ꯈꯔ ꯇꯧꯕ ꯃꯇꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯀꯗꯕ ꯂꯩꯇ꯭ꯔꯤ ꯅꯄꯥ ꯐꯪꯉꯤ ꯂꯥꯛꯈꯤꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯛꯅ ꯅꯣꯛꯏ
Asum tawdana Laikhamton ado saksang tamna sangge haidana tawi. Adubu makhoi ahum aduna tanaraba matungda Laikhamton gi masado phari. Asum tawdana makhoi ahumna sarak tamduna Laikhamton asi lamyaida haibadi imungi lamyaiduda adum thami. Khaban hairai. Khangbra papi masa nangna swai khoi humpu hatke haidana thang thiba kaksu sari. Napa supulap hatkani nang supulap hatokani. Asi hairaga Laikhamton mamitagi mapi taraga waso amata ngangbang ngamsada adum tumina lay masaso lengba amata ngamda. Asum tawdana ngihaktangi matungda mapa thoibasu sayang pambo masi songle haidana mayumda prap lakpani. As singkhong singya thangba saruga sisu nongi nongakta laedana. As isanupido kamay taramdoiba. Asi hairaga thoiba prap lakpani. Asomdana Laikhamton gi mayum aduda masasi laipak aduda adum tumina longda taraga lay. Thongban aduda makhoi ahum ado utuk watu paiduna ngaiduna lay. Mapa hek sanglakpa matamda kanthatlage haidana. Asumna sumang matol hek yauba matam aduda thoiba isa thoibi hairaga kaudana lai. Laikhamton mamintagi mapi taraga sanglakanu haibagi matawgum nawa amata ngangbang ngamsada mapa thoiba sanglakadaba lambi aduda mamitagi mapi taduna Laikhamton sanglakanu haibagi matagumna mapada takya haidana wa amata ngangbang ngamsada Laikhamton makhut adu tinthokduna duma khangduna leiri. Asumna mapa thoibadi kaigumba matasu khangdabanina isa thoibi hairaga prap sensilakpani. Asumna sensilakpa matam aduda mapa thoibadu ikhang khanghodana khabana paiba utup amana makokta pop long hekta thomjali. Aduga nakanda lumliba mamanaba jeki amadi tolamusu pop long hekta thajali makok waiduda. Mapa thoibadu makhad upthuna na tusilli gyan mangi. Gyan laklaba matamda mapa thoibadu makhong mukhut pullaga lairami. Masa nupi Laikhamton gi phiba madu uba matamda mamitagi mapi sinthana do makapli. Mapa gi mamang magtada masa nupi do makhoi ahum sangduna muksu sarak tamli. Mapa thoiba laubasu amata ngamde. Masila do mensinduna laibana karigumba amatasu upai laikidre. Asum tawdana makhoi mayam sangduna hanjin sarak tamlaba matungda khabana mahaki tungdagi thanga masatorakli. Thanga do satoraklaba matam aduda nokna mapa thoibada yengi. Mapa thoibana thingano haibagi matagumna mamitagi mapi taraga yamna kana launa bohonajai adubu upai amata laikidre. Masa nupi Laikhamton gi mabuk aduda khabana hanjin thang adu thilli. Aduga mabuk adusu salak saba makai singkup saba makai thang aduna thinjilaba matungda madu phauba pendadana makhajaiduda thang nasu singi. Laikhamton singamda laubasu amata ngamda adumak sikre. Asum tawdana makhoi ahum sangduna thang hanjin amana muksin mamai mami khangdaba makai singkup saba makai yanthatli. Laikhamton mamai mami singadusu amata laufam khangdre. Mami singadusu loina pungkai kairaga nungsi haitana makhoi ahum sangduna thangna mamit adusu loina thindatuna thugairi. Asumna mapagi mamang magtada masa nupi ado nungsi laitana hakibaduda mapa thoibadi thamoisi aduki matik yamna kairi. Laubasu amata ngamda upaisu amata laita. Mapa thoibado mamitagi mapi tana yamna wana khangli. Asumna lairingai matam aduda nong asisu hekta chuthaba horakli. Khabana thoibagi manakta sanglai. Thoibasu yamna sauna masasi mamito imu ngangli. Khabana prap sanglaklaba matam aduda aidi tasengna nasanupi sikak hakena khanbani adubu nang supai leti. Nasanupi gi matung injakro matam kuina sangna mamangdagi hauna nasanupi asi mamagi manakta thagi haidana wakhal khalaga lakpani. Mahak aina haiba indi aina haiba phajana ilamlabadi ngasi thoiba thogdo asi thuklamdabasu yai. Aduna nasanupi si asumna tawduna lairingaida nangna uthokrabanina nangsu upai leti. Mam thoiba nangsu karuka sargada asi hairaga utupna yamna kana sapu kana makok aduda thomi. Thoiba adu suma sado thawai thangamda dumak thakre. Asumna mapa masado yamna tamthina halamlaba matungda nong asisu phutit phuba makhaisu tharaklabani. Itaw ani se hatokpa su loisili kadai waida phumse hairibano. Khabana hairakpani.
Maduda Tolamuna Yumyaya Sida Hecta Punjalasi Nong Susuri Banina Kadaiwada Pungadoribano Yumyaya Sida Hecta Punjalasi Salo Jackie Yana Khada Makogi Yopa Kumba Labra Haidana Muta Yumuso Jackie Sutali Haidan Hirakli Tasianama Jackie Tabak Singasi Pangtopalo Silaba Matunda Laikam Tongi Misiasi Yingluraba Matunda Mahakti Masasi Kibu Kiraklabani Itao I di kontona talida Itanta Topada Tali Tolamuna Yeah, mi hapading amaga nong kitang kaksuba sida Topa Tali Salo Jikido Tana Mapalda Tolakli Asum na mahaksu may mam krabamar aduda Mara galai As Katay waidano Layram gado ribasi Yopak somata layram loy Asi hairaga yopak ado Mara ga yana khagi mathak thangba Paglang paring aduda thira ka lakli Nong mamit khara paglakpa matam aduda Mahaksu yana khaduda kai lege haidana adum yanglakpani Usina yopak amadi uba phangli Nong mamit khaglakpa matamda Oh yopak amadi layresa Siwen hekta pusilagi Asi hairaga pusilaga sanglakpa matamda Mamay palay thorakpa matam Nong mamit khakpaga taan heksanana Makoy gi mamang thangba saruk haibadi Laikam Tongi mamang thangba saruk aduda Sanggoy masa malay Sanggoy aduda kanagumba nupi ama musin muba makay sapting na lepaga laybado Noong marak aduda uto uri Madu uba matamda Jackie masase kamprek hangi Jackie na Oy ma kanano sibo Asi haina yamna kina laurami Adubu noong asisu yamna kanasu thaba maramna Kaigumba matasu hektadi Manungda layriba aniduna Handa mukti noong kaglapa matamda kanagumba matasu ukidre Jackie na Ish Hojiki dubu karino Migi mitamoy na suida Ay karatu na sanglagi Asi hairaga karatu na sangkri pra Manungda yoksilaklaba matamda Tolamuna Ay yopak lauruso hairaga adu yamna kuina sangido karigino As nang nakhangda tawrini Iyada tawrini Nang sidi Asuma Jackie na suhairami Yumyaya aduda lamsing ado prap tawthokpa hawi Tolamuna hana tawba hobani Wari haidana tolamu Mahaksu Jackie amuk silali Masigi matungda khaba amuk silaga lamsing ado amuk tawba horaklaba matamni Mi ani phumba yare hairaba Madugi sangda tawthokli Pit ahumuk luthana Itaw yaranida Yarani Phumnaba tawrasi Se haksang singa se pairaklo Asi hairaga laikam tongi haksang ado Jackie na tap launa pairai Masase sibada sungariba matamoybana Pongpong sai Ish haksang asi pongpong ek sakreda Ay haksang sai sade haibanati Phumnaba tawrasi haibani Yumda khara thuna halasi Hohoi tawrasi Asi hairaga Jackie na haksang asi soro paiduna singi Ko maduda hek singthage haidana tawba matam aduda Laikam tongi mamit ikai rabu sakta mado Hek yengsiluri Yengsiluba matam aduda Jackie mahaki wakhalda mamit nara khangdi Laikam tona dunok phet tawraga Jackie da muna yengduna lairami Jackie sumadugi thawong singadu uruba matamda Masasi yamna kana lawi Ani dusu kaidawragi haidana prap sangsilai Jackie na La ay ngamaro Si haksang si kanagumba amta pulapaminasi Hay kaidawragi nangbo Itaw ay gisasi kanu mitog tawri mi hatpading amaga karino Pasidi Asi hairaga tolamuga pulapaminari Aduga laikam tongi haksang ado Ko madugi manungda lang thakri Makha taana ni suba haksang haibadi Mapa thoibagi haksang adusu Ko manungda lang thanaba haidana Tapairaga soro sing tharakpa matamni Mapal thangba saruk Laikam ton hoigi makhoigi yumadugi mapalda layriba Thong adusu yamna kana Nungsiki sahumna nikhangdi Karigumba amana itawg tawraga Thong asi gam laun hekta yaisinba horaklay Mataw aduda Jackie sumasasi ipa pakalaklay Ish Ay diwan thona kikreda Ani dudi kiba matalayti Komdo makata na phumjali Asumna phumba horaklaba matam aduda Mamang thangba sarugadomda layriba Sangkoy ado Madudagi mikap mirakolgi makolasi Lepa laytana taba horakpani Makoy su handa mukti karino haidana Wakhalda jaja yamna khalli Asum tawdana ko masi prap phumba loisilaba matong Haksang ani si makhada
ꯂꯩꯔꯣꯟ ꯆꯟꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗꯅꯤ ꯖꯦꯀꯤꯅ ꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯟꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯊꯣꯡ ꯑꯁꯤ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯃꯍꯥꯛꯁꯨ ꯎꯊꯣꯛꯎꯔꯦ꯫ ꯃꯗꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯖꯦꯀꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯑꯅꯤꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯍꯥꯏ ꯑꯉꯥꯎꯕ, ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤꯗꯣ? ꯏꯇꯥꯎ, ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯁꯤ꯫ ꯃꯁꯤ ꯉꯁꯥꯏꯗꯒꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯅꯤ꯫ ꯏꯕꯣ, ꯅꯪ ꯑꯃ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯁꯨ ꯅꯣꯡꯂꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ, ꯂꯥꯛꯏ꯫ ꯖꯦꯀꯤꯗꯤ ꯃꯁꯥꯁꯤ ꯀꯤꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯂꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯅꯤ ꯑꯗꯨꯗꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯀꯤꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯈꯥꯕ ꯑꯃꯗꯤ ꯇꯣꯂꯝꯃꯨ ꯃꯌꯨꯝꯗ ꯆꯪꯍꯧꯔꯦ꯫ ꯖꯦꯀꯤꯁꯨ ꯃꯍꯥꯛ ꯃꯊꯟꯇ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯑꯩꯕꯨ ꯂꯝꯕꯤ ꯑꯁꯤ ꯆꯠꯀꯗꯧꯔꯤꯕꯁꯤ ꯇꯟꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ, ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯦꯀꯤꯁꯨ ꯄ꯭ꯔꯞ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯀꯇꯨ ꯀꯔꯟ ꯆꯠꯂꯤꯕꯗꯨ ꯖꯦꯀꯤꯁꯨ ꯎꯊꯣꯛꯂꯨꯔꯦ꯫ ꯖꯦꯀꯤꯅ ꯃꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯁꯣꯏꯗ꯭ꯔꯦ, ꯂꯥꯏꯈꯝꯇꯣꯟ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯁꯣꯏꯗꯅ ꯂꯧꯔꯅꯤ, ꯑꯩ ꯈꯪꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯦꯀꯤꯁꯨ ꯃꯁꯥ ꯃꯊꯟꯇ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯈꯟꯗꯕ ꯁꯥꯔꯒ ꯀꯤꯗꯕ ꯁꯥꯔꯒ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡ ꯋꯥꯏꯗꯨꯗ ꯇꯨꯕ ꯁꯝꯂꯒ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯖꯦꯀꯤꯁꯨ ꯃꯁꯥꯁꯤ ꯀꯤꯅ ꯑꯗꯨꯃꯛ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯉꯥꯏꯈꯣ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯉꯪꯉꯒ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯖꯦꯀꯤꯁꯨ ꯇꯥꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦꯀꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯈꯜꯂꯨꯗ꯭ꯔꯦ꯫ ꯄ꯭ꯔꯞ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯃꯁꯤꯗ ꯅꯠꯇꯅ ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯈꯟꯕ ꯇꯧꯗ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯀꯣꯟꯊꯣꯡ ꯌꯧꯗꯣꯔꯦ꯫ ꯖꯦꯀꯤꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅꯁꯨ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯒ ꯖꯦꯀꯤꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯖꯦꯀꯤꯁꯨ ꯀꯞꯂꯤꯕ ꯂꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯁꯨ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯒ ꯂꯥꯏꯈꯝꯇꯣꯟꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯁꯨ ꯑꯗꯨꯃꯛ ꯈꯜꯂꯒ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒꯤ ꯁꯕꯥꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯑꯃꯠꯇ ꯈꯪꯗꯦ꯫ ꯖꯦꯀꯤꯒꯤ ꯃꯄꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯨꯕ ꯃꯇꯝꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯖꯦꯀꯤꯗ ꯑꯃꯨꯛꯇꯪ ꯊꯥꯔꯛꯏ꯫ ꯃꯈꯨꯠ ꯅꯥꯝꯃꯅ ꯊꯥꯔꯛꯄ ꯃꯇꯝꯗ ꯖꯦꯀꯤ ꯃꯁꯥꯗꯣ ꯐꯅ ꯀꯨꯏꯅ ꯄꯥꯏꯊꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯀꯞꯇꯨꯅ ꯏꯟꯅꯔꯛꯄ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯖꯦꯀꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯒ꯭ꯌꯥꯟ-ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ꯫ ꯅꯥꯀꯣꯡ ꯑꯗꯨ ꯃꯦꯟꯁꯤꯜꯂꯒ ꯈꯥꯡꯉꯤ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ? ꯑꯩꯕꯨ ꯊꯋꯥꯏ ꯑꯁꯤ ꯊꯥꯒꯗꯧꯔꯕ꯭ꯔꯥ? ꯊꯥꯒꯗꯧꯔꯦ, ꯑꯩ ꯈꯪꯂꯦ꯫ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯥꯏꯈꯝꯇꯣꯟ ꯑꯃꯗꯤ ꯃꯥꯝꯃ ꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯉꯥꯛꯇꯅꯤ, ꯑꯩ ꯈꯪꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯈꯝꯇꯣꯟ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯆꯞ ꯇꯤꯡꯅ ꯍꯦꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯇꯅ ꯍꯥꯞꯄꯤꯈ꯭ꯔꯕ ꯂꯥꯏꯈꯝꯇꯣꯟꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯁꯥ ꯃꯅꯥ ꯂꯣꯏꯅ ꯄꯨꯡꯐꯟ ꯐꯜꯂꯒ ꯃꯃꯤꯠ ꯃꯅꯥꯗꯨꯁꯨ ꯂꯣꯏꯅ ꯆꯣꯡꯊꯣꯛꯄ ꯃꯈꯩ ꯃꯕꯨꯛ ꯑꯗꯨꯁꯨ ꯊꯪꯈꯨꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯏꯍꯪ ꯍꯌꯪ ꯁꯥꯔꯒ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯖꯦꯀꯤ ꯃꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯛꯂꯤ꯫ ꯊꯣꯏꯕꯒꯤ ꯃꯀꯣꯛ ꯏꯀꯥꯏꯅ ꯊꯥꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯕ ꯐꯤꯕꯝ ꯑꯗꯨꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯖꯦꯀꯤ ꯃꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯕ꯭ꯔꯖ ꯇꯥꯔꯛꯇꯨꯅ ꯖꯦꯀꯤꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯗꯣ ꯃꯗꯨꯒꯤ ꯃꯁꯥꯁꯤ ꯈꯥꯏꯔꯛꯏ꯫ ꯎ ꯃꯁꯥ ꯑꯇꯦꯛꯄꯗꯣ ꯇꯥꯔꯛꯂꯕ ꯃꯇꯨꯡ ꯃꯆꯤꯜ ꯇꯨꯝꯕ ꯎ ꯑꯗꯨ ꯇꯥꯔꯛꯂꯕ ꯃꯇꯨꯡꯗ ꯖꯦꯀꯤꯒꯤ ꯃꯃꯥꯏꯗꯨꯗ ꯃꯆꯤꯜ ꯇꯨꯝꯕ ꯎ ꯑꯗꯨꯅ ꯍꯦꯛꯇ ꯅꯟꯁꯤꯜꯂꯛꯏ꯫ ꯃꯆꯤꯜ ꯇꯨꯝꯕ ꯎ ꯑꯗꯨꯅ ꯊꯤꯟꯗꯠꯄ ꯃꯇꯝꯗ ꯖꯦꯀꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯁꯤꯡꯅꯥ ꯁꯥꯕ ꯃꯈꯩ ꯀꯥꯏꯔꯦ, ꯍꯥꯏꯕꯗꯤ ꯃꯀꯣꯛ ꯑꯗꯨ ꯄꯨꯝꯇꯣꯏ ꯇꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ, ꯅꯨꯄꯥ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯄꯨꯝꯅꯤꯡ ꯅꯤꯟꯕ ꯃꯈꯩ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯨꯡꯗ ꯖꯦꯀꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯉꯔꯥꯡ ꯂꯝꯇꯥ ꯊꯥꯡꯖ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕꯒ
ꯃꯈꯣꯏꯁꯨ ꯂꯥꯏ ꯀꯩꯀꯔꯥ ꯈꯔ ꯑꯣꯛꯅꯗꯨꯅ ꯖꯦꯀꯤ ꯑꯁꯤ ꯁꯤꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯣꯡꯁꯨ ꯈꯔ ꯀꯟꯅ ꯇꯥꯈꯤꯕꯒ ꯎ ꯑꯁꯤ ꯇꯦꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯃꯀꯣꯛ ꯑꯁꯤꯗ ꯅꯟꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯣꯂꯃꯨ ꯑꯃꯗꯤ ꯈꯥꯕꯁꯨ ꯈꯔ ꯈꯔ ꯆꯤꯡꯅꯩ꯫ ꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯗꯣꯔꯤꯕꯅꯣ? ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯃꯀꯣꯛ ꯑꯁꯤꯗ ꯎ ꯑꯁꯤꯅ ꯇꯥꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯍꯤꯞꯄꯒ ꯂꯩꯔꯤꯉꯩꯗ ꯎ ꯑꯁꯤ ꯇꯥꯔꯛꯄꯗꯤ ꯑꯣꯟꯊꯣꯛꯅ ꯃꯥꯡꯈ꯭ꯔꯦꯗ꯫ ꯃꯁꯥꯁꯤ ꯂꯦꯞꯄꯒ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯑꯣꯏꯔꯕꯗꯤ ꯎ ꯑꯁꯤ ꯌꯨꯡꯅ ꯍꯦꯛꯇ ꯌꯨꯡꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯏꯁꯤꯗ ꯎꯁꯤꯅ ꯅꯟꯁꯤꯜꯂꯒ ꯃꯃꯥꯏꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯁꯤꯔꯤꯕꯁꯤꯅꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯈꯥꯕ ꯑꯃꯗꯤ ꯇꯣꯂꯃꯨ ꯑꯅꯤꯁꯤ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯑꯃꯠꯇ ꯈꯜꯂꯨꯗ꯭ꯔꯦ꯫ ꯖꯦꯀꯤꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯗꯨꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯏꯈꯝ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ, ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯆꯠꯊꯈꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯈꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯖꯦꯀꯤꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡ, ꯃꯍꯥꯛꯀꯤ ꯁꯣꯔꯥꯠ ꯀꯩꯀꯔꯥ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯂꯃꯨ ꯃꯍꯥꯛꯁꯨ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯨꯍꯣꯡꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯇꯣꯂꯃꯨ ꯌꯨꯁꯨ ꯈꯔ ꯉꯥꯎꯗꯨꯅ ꯂꯥꯛꯏ ꯍꯥꯏꯔꯪ ꯍꯥꯏꯔꯪ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯨꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛꯋꯥꯏꯗꯕꯨ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕꯗꯣ꯫ ꯌꯨ ꯉꯥꯎꯕꯁꯤ ꯑꯐ ꯐꯠꯇꯁꯨ ꯑꯃꯠꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗꯣ꯫ ꯅꯤꯁꯥ ꯄꯨꯁꯥ ꯂꯥꯏꯖꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯔꯦꯗ, ꯈꯥꯕ ꯍꯥꯏꯕ ꯈꯥꯕꯁꯤꯅ ꯄꯨꯁꯤꯟꯗꯅ ꯑꯩꯈꯣꯏꯁꯤ ꯄꯨꯃꯥꯡ ꯍꯦꯛꯇ ꯃꯥꯡꯂꯕꯅꯤ꯫ ꯌꯥꯔꯦ, ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯇꯧꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯈꯝꯇꯣꯟꯒꯤ ꯏꯃꯨꯡ ꯑꯗꯣ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯇꯨꯕ ꯁꯝꯂꯒ ꯆꯠꯈꯤꯕꯒꯨꯝꯅ ꯁꯍꯨꯝ ꯈꯔ ꯐꯪꯂꯛꯏ ꯇꯣꯂꯃꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯗꯦ꯫ ꯁꯍꯨꯝ ꯈꯔ ꯐꯪꯏꯗ, ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯇꯣꯂꯃꯨ ꯀꯣꯟꯊꯣꯡ ꯃꯄꯥ ꯑꯁꯤ ꯂꯥꯜꯂꯒ ꯆꯠꯀꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯈꯪꯌꯦꯡꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯍꯤꯡꯈꯣꯜ ꯃꯅꯨꯡ ꯇꯝꯅ ꯌꯦꯡꯁꯤꯜꯂꯛꯏ꯫ ꯍꯥꯏꯕꯗꯤ ꯂꯥꯏꯈꯝꯇꯣꯟꯒꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯌꯦꯡꯁꯤꯜꯂꯛꯏ꯫ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯅ ꯃꯨꯁꯤꯟ ꯃꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯃꯍꯥꯛꯁꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯄꯅꯤ꯫ ꯑꯥꯗ ꯆꯠꯂꯤꯕꯁꯤꯗꯤ ꯀꯅꯥꯅꯣ? ꯃꯥꯅꯤ, ꯁꯤꯕꯨ ꯀꯅꯥꯅꯣ? ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯇꯝꯒꯨꯝꯅ ꯆꯠꯂꯤꯕꯁꯤ ꯂꯥꯏꯈꯝꯇꯣꯟꯒꯤ ꯊꯋꯥꯏꯔꯥ? ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦ, ꯃꯤꯠꯁꯦ ꯃꯁꯦ ꯃꯔꯥꯡ ꯑꯣꯏꯅ ꯂꯣꯏꯅ ꯎꯔꯤꯗ꯫ ꯑꯁꯤ ꯍꯥꯏꯅ ꯄ꯭ꯔꯞ ꯃꯃꯥꯡꯗ ꯆꯠꯈꯠꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯃꯅꯥ ꯏꯊꯥ ꯊꯥꯗꯣꯛꯂꯒ ꯆꯠꯂꯤꯕꯗꯣ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯇꯣꯂꯃꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯆꯠꯂꯝꯗꯕꯗꯥꯏꯅꯦ, ꯑꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗꯒꯤ ꯅꯨꯄꯤꯅꯣ? ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗꯒꯤ ꯍꯪꯒꯠꯇꯨꯅ ꯆꯠꯈꯤꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯃꯨ ꯄ꯭ꯔꯞ ꯆꯠꯈꯠꯀꯦ ꯍꯥꯏꯗꯅ ꯇꯧꯏ꯫ ꯇꯣꯂꯃꯨꯅ ꯅꯨꯄꯤ ꯑꯁꯤ ꯑꯩꯕꯨ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯈ꯭ꯔꯦꯗ, ꯑꯩꯕꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤꯔꯥ? ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯈꯔ ꯊꯨꯅ ꯄ꯭ꯔꯞ ꯆꯠꯈꯠꯂꯒ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯇꯣꯂꯃꯨ ꯌꯨꯁꯨ ꯈꯔ ꯉꯥꯎꯔꯤ ꯇꯧꯕꯒ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯆꯠꯈꯠꯂꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯅꯨꯄꯤ ꯑꯗꯣ ꯃꯁꯛ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯨꯕ ꯇꯣꯂꯃꯨ ꯋꯥꯈꯜꯗ ꯁꯔꯝꯆꯠꯀꯤ ꯋꯥꯈꯜ ꯈꯜꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯑꯁꯤ ꯈꯨꯗꯨꯝ ꯆꯪꯒꯦ ꯍꯥꯏꯗꯅ ꯈꯜꯂꯛꯂꯤ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯋꯥꯏꯗ ꯆꯠꯀꯗꯕꯅꯣ? ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯝꯕꯤꯁꯨ ꯑꯩꯒ ꯄꯨꯂꯞ ꯊꯣꯛꯂꯤ, ꯑꯩꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯑꯩꯗꯤ ꯇꯜꯂꯤ, ꯏꯊꯟꯇ ꯑꯗꯨꯃꯛ ꯆꯠꯀꯦꯗ꯫ ꯑꯗꯣ ꯅꯪ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯑꯣꯏꯔꯕꯗꯤ ꯌꯨꯝꯁꯤ ꯑꯩꯁꯨ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯆꯥꯅꯤ, ꯑꯗꯨꯕꯨ ꯅꯪ ꯅꯍꯥꯟ ꯃꯈꯩ ꯂꯩꯕ ꯎꯗꯦꯗ꯫ ꯑꯩꯁꯦ ꯏꯅꯦ ꯍꯣꯏꯗꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯏꯅꯦ ꯍꯥꯏꯕꯗꯤ ꯀꯅꯥ? ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯛꯎ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯈꯤꯗ꯭ꯔꯦ꯫ ꯇꯣꯂꯃꯨꯅ ꯑꯃꯨꯛ ꯍꯪꯉꯤ, ꯑꯩꯅ ꯍꯥꯏꯕꯗꯤ
Nang khula sida na han makhai laibu ude habanida. Nupi aduna hairei. Aisi ini hoida adum saurakpani. Ini hoida lairaga aisi ngasi nong phadok khak yumda halakpani. Adudi nang kanagi masano. Asi haina hangloba matamda nupi asi karigumba amatasu khumlakhidre. Aina housing ni haktang ki mamangda hangkibadusu karigumba amatasu khumlakhidre. Ai bema nang bu kanagi masano. Asi haina tolamuna hanjin hangi. Asum nek hangbaduda mahaki mamangda satliba nupi ado. Maduna yamna kiraba akiba saktam amadu onthoraktuna laikhamtongi saktam oina langthorakle. Haibadi laikhamtongi saktam do onthoraklaga ai thoibagi masani hairaga yamna kana nganglakpani. Tolamu sumasasi kamprek khanglaga tung hanba matamda masasi khurau thangduna tusilli. Lokrak longna tusillaba matungda laikhamtongi akiba phanglaba saktam maduda tolamuna laikhamton aigi thawaidadi amukta kanbiyo. Laikhamton karigumba amata suhaidi nokphet tawraga dumak lay. Laikhamton gi saktam makhoina hakhiba yamna tamthiba mongda hakhiba saktam adu adumak yengduna lay. Laikhamtona haujikti nanggi matam suloirabani. Noina aigi thawaibu yamna otpa nairaga tawraga iba isabu hakhiba natra. Nangi thawai asisu otpa naiba tawraga nangi haksang adudagi nangi thawai asi chingthokani. Asi hairaga khakna noklaga Laikhamton mafam marang khangdana dumak mangkhri. Tanza si sari haidana pukhagolai. Aduga tolamu mafam marang khangdana kosen semba horakle mayum maikai pangna. Tung thangba saruk aduda nupi amana sumasakti udana chelu nangna sendana kayam sangna semba ngamgani hairaga nupi amana ngangangdana khakna noktana tanarakle. Asum tawdana tolamu mayum yawgadaba khajikta ngairaklaba matam aduda mahaki makhong asida kanagumba amana thudekpagumna makhong asi pok lauba makhai tektuna masasi upthuna na tusilli. Tolamu masasi saina kholaduna yamna kana lauge haidana tawi. Adubu mahaki khanao si makhola mata hek thorakhidre. Tolamu masana sirani habase khangjari. Tolamu makhut nona duna muktangdi kanbiyo haidana madu haibagi matawgumna mamitagi mapi irasialaga makhut aduna nonjadana ahangba ati aduda yankhatana tawba horakle. Asumna Laikhamtona nokpagi makhola si sara samba makhai loina sinba thungna sandokhri. Akiba phanglaba khunok ado laikagi miyosing asisu loina kinarakle. Makhola si tana kanagumba nupi amagi khonjel ni haidana mayam asi akiba phangna kinarabani. Madugi tanza aduda Laikhamton makhutta masil tumba ama pairaga tolamogi mamit aduda hanjin chak laun hekta thinjilai. Lukham adu so hanjin chak launa thillaba matungda tolamogi mamit mapa lukham adu so loina phogdoktuna thinjali. Mabuk adu so loina hogairaba matungda yamna tamthiba mongda mathabak taina mahaki makrang phawba loina hekta segairaga miha thina hatok thanamle. Asum tawdana nonga laba matungda miha thina hatok lamle haidana mayam asi wawa hekta launa duna mayam asi pangkida kiba horakle. Handa marak tawriba mong matawsing asi karino. Jeki gi misi adusu yamna tamthiba mongda sirami. Aduga mahaki mamanabo oiriba tolamo sisu misi sadana siramle haidana mayam asi pangkida kiba horaklabani. Asuna tolamo gi mathaw mangamsing asi su pangthokpalo singkre. Handa marak mamanaba ani sina sirakpa matamda khabadi masase laifam chafam somata khangdri. Asum tawdana tolamo gi sorat asi sulo singkre. Mapana hairai khabagi mapana. Hai handa marak namanaba ani sina misi sadana sikribasi sibu kari maram gino ha nate ngarang na handagi hauna nupi amana khak palawba tawraga no ibaduna karige. Baba aisu thoidokpa amata khangdi. Yare hayengse namaga iga nang mamagi mayumda luhongba ama sakadaba lay. Nang mamagi yumthangnaba nupi ado haibadi laisabi masado luhonggadawri. Madu sataba yaroidri. Nang yum ase phajana gyan tana sanglamu. Hoi baba. Sangan saraga gyan tana pothagadabani ko. Yumda ikhoigi khonjel natana kanagumba amatana thong ase hango hairakpada namagi ga aigi ga khonjel natana atopa misak amana thong ase hango hairakpada thong ase hangdokpa yaroi.
ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯕꯗ ꯌꯥꯝꯅ ꯀꯟꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕ ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯣ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯨꯍꯣꯡꯕ ꯆꯠꯈ꯭ꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯈꯥꯕ ꯅꯨꯃꯤꯠꯇꯣ ꯆꯥꯛꯉꯟ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯈꯤꯕꯗꯨꯗ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯏ꯫ ꯇꯣꯂꯃꯨ ꯑꯃꯗꯤ ꯖꯦꯀꯤꯁꯨ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯈꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ? ꯑꯩꯗꯤ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅ ꯉꯛꯇꯕ ꯉꯝꯗꯦꯗ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯥꯏꯈꯝꯇꯣꯟ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯊꯋꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ? ꯊꯣꯏꯕꯒꯤ ꯊꯋꯥꯏꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯅꯗꯕ ꯃꯕꯥꯅꯤꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯁꯤ ꯆꯥꯗꯅ ꯍꯥꯠꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯔ ꯂꯩꯔꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯍꯜꯂꯛꯇ꯭ꯔꯤ꯫ ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯍꯜꯂꯛꯇ꯭ꯔꯤ꯫ ꯑꯁ, ꯃꯇꯝ ꯑꯁꯤꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯣꯡ ꯑꯁꯤ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯂꯦ꯫ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯁꯤꯕꯨ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯜꯗꯒꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗ "ꯏꯕꯨꯡꯉꯣ, ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣꯍꯩ, ꯏꯕꯨꯡꯉꯣ!" ꯑꯁꯨꯝꯅ ꯊꯣꯡ ꯍꯥꯡꯉꯣꯅ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯁꯨ ꯄ꯭ꯔꯞ ꯊꯣꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯕꯪ ꯂꯥꯎꯅ ꯍꯦꯛꯇ ꯁꯤꯠꯆꯤꯜꯂꯛꯏ꯫ ꯃꯄꯥꯜ ꯑꯗꯨꯗ ꯃꯤꯇꯝ ꯑꯅꯤꯈꯛ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯕꯕꯥ, ꯏꯃꯥ, ꯆꯪꯂꯛꯑꯣ!" ꯑꯁꯤ ꯍꯥꯏꯅ ꯍꯦꯛ ꯀꯧꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯜꯗ ꯁꯣꯔꯣ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯈ꯭ꯔꯤ ꯃꯤꯇꯝ ꯑꯅꯤꯗꯨꯅ꯫ ꯈꯥꯕꯁꯨ ꯃꯁꯥꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯆꯃꯝꯅꯩ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯍꯦꯛ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤꯕ ꯑꯅꯤꯗꯣ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯂꯩꯗꯅ ꯌꯦꯡꯉꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯥꯕꯅ "ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯔꯤꯅꯣ? ꯑꯩ ꯈꯔ ꯊꯨꯅ ꯆꯪꯍꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯅ ꯄ꯭ꯔꯞ ꯆꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨꯁꯨ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯒꯝ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯡꯖꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯊꯤꯡꯕꯗꯨꯗ ꯈꯥꯕ ꯆꯪꯐꯝꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯈꯥꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯤ꯫ ꯌꯨꯝ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯣꯛ ꯂꯥꯎꯅ ꯍꯦꯛꯇ ꯃꯈꯣꯜ ꯊꯣꯛꯅ ꯖꯤꯡꯒꯝ ꯃꯊꯛ ꯑꯁꯤꯗ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯈꯥꯕ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯃꯁꯥꯗ ꯀꯤꯔꯝꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯄꯪꯀꯤꯗ ꯀꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯗꯛ ꯂꯥꯎꯅ ꯍꯦꯛꯇ ꯅꯣꯝꯂꯒ ꯊꯨꯒꯥꯏꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯊꯣꯔꯛꯂꯤ꯫ ꯈꯥꯕ ꯃꯁꯥꯁꯤ ꯂꯩꯇꯥꯐꯝꯁꯨ ꯑꯃꯠꯇ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ "ꯈꯥꯕ" ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯁꯣꯟꯊꯥꯡꯅꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯈꯥꯕꯁꯨ ꯇꯥꯊꯣꯛꯂꯨꯔꯦ꯫ ꯈꯥꯕꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯈꯥꯕꯅ "ꯀꯅꯥꯅꯣ? ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯏꯁꯤ ꯀꯅꯥꯅꯣ?" ꯑꯁꯤ ꯍꯥꯏꯗꯅ ꯈꯥꯕꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯕꯗꯨꯗ ꯃꯥꯏꯊꯣꯡꯗꯁꯨ ꯑꯀꯤꯕ ꯃꯌꯥꯝ ꯑꯁꯤ ꯐꯥꯎꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯈꯥꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯣꯡ ꯑꯁꯤ ꯐꯛꯀꯥꯏꯔꯒ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯂꯦ꯫ ꯈꯥꯕꯅ ꯊꯣꯡ ꯑꯁꯤ ꯅꯝꯈꯥꯏꯔꯒ ꯆꯪꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯨꯔꯤ ꯇꯥꯐꯝ ꯑꯁꯤ ꯀꯥꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯡ ꯑꯁꯤ ꯌꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯅꯥꯍꯩꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯈꯥꯕꯁꯨ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯁꯣꯟꯊꯥꯡꯅꯅ "ꯇꯥ ꯈꯥꯕ" ꯑꯁꯤ ꯍꯥꯏꯔꯒ ꯀꯧꯔꯛꯄꯅꯤ꯫ ꯈꯥꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯕ ꯂꯥꯏꯈꯝꯇꯣꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯃꯥꯡꯃꯛꯇꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ ꯂꯩꯔꯝꯕꯗꯨꯗ ꯈꯥꯕꯒꯤ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯐꯥꯔꯛꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯅꯣꯟꯊꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯍꯥꯠꯈ꯭ꯔꯕ ꯂꯥꯏꯈꯝꯇꯣꯟꯒꯤ ꯃꯄꯥ ꯊꯣꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯂꯥꯏꯈꯝꯇꯣꯟꯒꯤ ꯊꯋꯥꯏ ꯑꯁꯤ ꯍꯦꯛꯇ ꯁꯤꯟꯕ ꯊꯨꯡꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯍꯦꯛꯇ ꯁꯤꯟꯕ ꯊꯨꯡꯅ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯑꯁꯤ ꯅꯤꯟꯕ ꯃꯈꯩ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯥꯀꯣꯡ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ꯫ ꯈꯥꯕꯁꯨ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯡꯗ ꯐꯥꯔꯝꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇ ꯂꯦꯞꯄꯝꯕ ꯅꯨꯄꯤ ꯂꯥꯏꯈꯝꯇꯣꯟꯒꯤ ꯁꯛꯇꯝ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯥꯕꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒꯦ ꯍꯥꯏꯗꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯦ꯫ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ
ikhang khangawdana mahakna mamang asi hek laisilakpa matamda Laikhamtongi akiba phanglaba saktam amadi thoibagi akiba phanglaba saktam ado mamang makta musin muba makai phibam ikai kaina makhoina hakiba saktam ado ihang na heng saraga lepaga leirami asumna tauba mataududa thong asi su hangdokpa mate hek chatkidre khabagi manakta Laikhamtongi thawai thoibagi thawai adusu tamna tamna sangsilaklei aigi thawai dadi kambiyu aigi thawai dadi mukta kambiyu asi haina khuramdun hai adubu Laikhamtongi thawai amadi thoibagi thawai adusu mawa amata laukidre Laikhamtongi thawai na sumnairai karigi kanba nakoina ipa isagi thawai bu nungsi haitana hatkiba natra nangsu maduka chap manana hatkanai asi hairaga Laikhamtongi thawai do prap sanglak matamda mamai mami singna saba makai haibadi laukapham amata yadaba makai makup tana makok ado yan bahorakli aduga thoibagi thawai na sumakhuta utup ama pairaga makok aduda hanjin kansilai Laikhamtongi makhuta pairiba thang aduna su khabagi mabuk ado hanjin thillaba matungda khabado singamda du makha tokli asumna mapa masani do khakna noklaga mafam adudagi swai lawn hekta mangkhri ngihaktangi matungda khabagi mamaga mapaga do lakli masagi tawramliba phibam adu uba matamda mamadudi o khongduna kaplaga wantha laknari asumna mikap mira khol tawrakpa matam aduda laikagi miyoi singa silaklaga khabagi misi adu yengluba matamda yenghaidre asumna laikai sida mathang sirakliba mayam singa si kari maramdagi no haidana laikagi halaman singna tana bahorakli ahing khudingi Laikhamtongi asiba haksang mahaki thawai asi mahaki poloidrabanina haibadi mahaki mapa thoibagi haksang adasu mapa masani gi thawai asi poloidrabanina kaptuna ahing khudingi satpa horakli Laikagi miyoi singna tawriba pumnamak singa si karino haidana maiba toleng khombada yenghaluba matamda toleng khombana khaba jeki tolamu makhoi ahumna lamta thangja numita tawkiba phattaba thabak mayam singado loina mathang haiba horakle makhoi mayam singasi phattaba mi ngatane hairaga tolamu jeki khaba hairiba nupa ahumasi yamna phatte haidana makhoi su solami makhoi ahumna misi sadana si khibasi matik sai haidana laikai gi miyam singna su sonai maiba toleng khombana asi baksang asilam yaida phumduna leire aduna lauthoklaga mathomangam phajana pangthokpirabadi makha tana kaisu thudokpa tawraklaroi haidana laikai gi miyam da hairakle asum tawdana laikai gi miyam chatuna thoiba amadi Laikhamton mapa masani gi yumpham aduda lakle aduga lamyai ado tawkhairaba matam aduda mapa masani gi thawa yaudraba haksang saru khara onba horaklaba haksang ado lauthorakle asumna lauthorakpa matam aduda manam su khara siali Laikai gi mangtana poraklaba matamda maiba toleng khombana phajana mathomangam laison tinson tawraga pangthoklaba matamda makha tana kaisu thudokpa tawrakhidre mapa masani gi thawai adusu makhoi ani gi laman singba loirabanina makha tana miram lena sida leitri makhoi sulai reibakta nungaina ingna singna laikre wari ase matang asida losinjare wari ase nungai birabadi like amadi subscribe share tawbiramu haiduna isari phare mayam adudi ngasigi di matang asida losinjarage mathangi warida mu hana thengnarasi